Israel gi force Singna Leppa Leitana Gaza bombing Touduna attack Chatthakhre Gaza gi Civil Defense Agency na phongdorakpada Israel gi air strike Singna yamdrabada ngase Palestinian mioy yankhai mapan hatkre loinina masigi manungda mioy tara amadi isingi distribution point amada chatharakiba strike na hatkibani haina makhatana phongdorakre Israel amadi Hamas anigi ceasefire gi wari sanaba lepkibaga loinina Israel gi force Singna Gaza da bombing Lieutenant Chatthakhre masi Israel gi force Singna strip sinba thungna Palestine gi mioy chama tara hatkraba matungda ngasi US na mating pangliba GHF Gaza Humanitarian Foundation gi area da chanaba ngairiba mioy kuntramari yauri haina phongdorakre occupied West Bank da Israel gi mioy Singna landaduna hatkraba Palestinian America gi citizen oiriba Sefola Musalet ki imung manungna United States da inquiry ama hodoknaba amasung thokhan kiba sing adubu while pinaba haiki United Kingdom gi governing Labour Party gi member yankhai mapan na Palestine gi asi state ama oina sakhangnana ba haibaga lorina Israel government na Gaza da leriba Palestine gi miyoi pumna makpu kha thangba city Rafah da force Touduna transfer tauna ba thorang toriba adu yamna kana yaningdaba phongdokre